Labour government Sina cabinet decision lorga moigi on the advice of the government haibatare cabinet decision lorga Tang kunma panda somon to view haina kore dubo khoina hana thengna jarakpa haibatare ko how she khoina tawning with the tawa yadaba rule of procedure and conduct of business and how she tongan rule amal leibse akhoi last session dudagi laiba Tang kunma panda phamgadouriba session si tang tha taruki manungda phamgadawa the tha taruki manungda phamgadawa is the normal session haiba ma emergency session haiba ma adai short notice tawraga phamda yadaba how she prologue tawram dragadi sainadai adjourn tawragadi speaker anytime kong ba matamde ta kaw ya the how she Sainadai adjourn tawraga prologue governor gi ayaba yarga how she prologue tawragadi governor na somon tawdradi yadre governor na somon tawba targadi clear 15 days session phamgadaba numitu numitra manga ni watlingaida kawbigadamni madugi rule dum su mayam hena khangbirabani hanjan jungangnarabani maduma violate tawre madu violate tawrabanina adugi consequences ta honorable members ingi right haibatare any public interest ta question hangniba various department mayam aduga jiklaiba state governments gi failure mayam singse praja singna khangningani aba sungsoi soidra madu question hangba targadi clear 10 days session question hangado ibn numitugi numit tarani walingada honorable members singsina question to pishan dragadi assembly na madu reject away maramdi 10 days father banina akoi madugi answer gi prepare tawna matam si leitre haina sigumba mayam jingsi loina ba violate tawdana rule si mathang violate tawra abanina ultimately honorable members ingi right haibidi praja gi right che deprive tawre government sina manipur da mai sai bse masigi matangda manipuri praja singna hena khangninga dawba issues kayama khanan nainagadaba adugi business to madugi advisory committee gi meeting ne ai member ama woijai hojikta madugi business advisory committee gi meeting do yaururaga thorpane only one day laiba September gi tang ani se sigi mamangda phamhaudragadi tha last session dudagi tha taruk se sigi manung si head cross the hitardi constitutional crisis lakra government si laitabsu yai aduna madugi tangai phadagi mamingi oina tang kunma pan sit khakta phamaga adusu kari laibak thina laihidaba house ki honorable member waram government gi against the high haibanate manipur da laiba praja sing hojik manipur da amukta thoki deba unprecedented incident se hojik phauda tha ahum farka dorba si phauda nomai kana banne baba hana ban leptaba tawri mawng se matung da su thorok tabu oisno hana su ungta thokidri adu masi pomna maksing se masi khana nainana ba aina suggestion tawjabane numit mangani dadi at least numit mangani dadi phamsi opposition akoi mi yamba sunate akoi mi mari manga dani sina any public issue hujik laiba loino ador oiba yai asi ana yawba yai tawriba mayam singsi masi manipur gi praja singna su khangningadaba taningadaba masi gi tanja question hangnana or natragana any government ga phagadaba government na kanagadaba manipur state si kanagadaba any resolution amani khangde taunana ba madugi tanja do numit mangani dadi tausi akoi manga khangna hangba question oiba yai any ama oiba yai madu noi government gi side ge phajana one by one phajana semto aba clarify tawraba adu orgadi manipur prajana su government gi su hena phabana tra numit mangani khakta phamsi mangani dadi phamsi ena aina suggestion tawda moini yadre only one day 29 se phammasidi masigum masdi hoi constitutional crisis madu thoktana bana noina tawdi oramba yai adubu manipur gi assembly gi itihas tadi madu aina khangdabana madu aidi thokhidi brana khali yes noina budi September tang kun ani gi mamangda
tang kumapan na phamhauragadi last session dudagi tha tauki manungdadi phammedra the government dadi kasu problem lero adubu public interest di na tre na haiba adu aina haibado aidi opposition gi ai ithanda yaubunina atai di ruling party da yaubunina tumin leiba haiba tare adu moi government support taubunina upai leitamina aidi no makata phamba session haibase is not in the interest of the public aduna chi proposed time allocation je business ki masi aidi su yaning de yabu ngamoi haina aigi opinion se daisen not taurga kauriba no makap phangani haiba time allocation ji ai yaning de yabu ngamoi masi public interest na te haiduna aidi daisen not piramaga adumai taunan thoglae aduna moi gi sarkar si salai bisi public interest tauriba karino eta nampu sapu da taubagi sasan je masidi aidi manipur praja jing interest ta adu khwaidagi laibak thiba haib tare adu ma sasan ni haiduna ai adumaina thamjage